Hakchang fangdriba taragumdo yauna landa siba tribal chamago hompu sure ITLF me ahumdagi tha tare hena sathargliba lan asida sikhiba tribal chamago hompu sure amasung makhoi gi manungda hojik phawbada hakchang fangdriba miyoi taragumdo yauri haina Churachandpurda based tauba Indigenous Tribal Leaders Forum ITLF ki sierwala mana phongdorok le ngahan Churachandpur district ki khugada manakta leiba second village da leikidraba tribal marfuga tarit ki hakchang Lairol Chan Kibaga Loinana, Cherola Sina Makatana Pongdorokpada, Laikidraba Mioisingi Manunda, Quaidagi Chahina Riba Mioina, Tama Katanga Riba, Isakna Oiraga, Quaidagi Chahiyamba Mioina, Masagi Chahi Marfuga Taret Sukraba, by name Chongloina Oiri Haide. Nahangi Lairol Chan Bagi Tauramadu, Surasanpurgi, Tuibonga Leba Peace Ground, the Miyamgi Mipamama Pangtok Matunda, Christian Liningi Matungina, Ayamba Haksang Sing, Lairol Chanduna Roiba Matong Pangtoki Bani Haide. Panba yabadi ngahan peace ground da miyam gi mifam pangthoklaga lairol chanfam tana haksang sing puduna chatkibadagi hauraduna tidim lambi paringda kuki militant sing na pareng leptuna nongmai kaplaga gun salute pikhibane aduga lairol chanfam dasu nongmai paiba militant kayana nongmai maru kaya kaptuna gun salute pikhe adum moinamak pamdaba thodok amata thokpagi paw leikhidre